Lakhipuronline puthokchaba December gi tang 28 ningthauka banumit ki Khomjinba Pao tabirasi ahanbada maruoiba Pao Jammuda pangthokiba 28 suba National Thangta Championship da saruk yaruba Assam gi thangta sanarosingbu harau tayamna okpagi thorom pangthoknakre Manipuri Short Story Society India na sinduna Jiribam da pangthokiba leibak ki oiba wari macha gi thorom ngarang loisinkhre Jiribam Table Tennis Association na nupa macha amasung nupi macha singda free training pigadauri Tripura gi Deputy CM bu Dhakabari gi Meitei Khunai na taram nokpagi thoroma mapangthokre amasung Assam da miyo yankai humdu gi masada COVID ki anuba case thengnakre positive oibagi chang chada 0.5 oiri Hojik mapung oiba pau tabirase Jammuda sanakiba 28 suba National Thangta Championship Lisinganiga kunma thoida gold medal larakhibi Sima Singhabu Mahaki Pognapam Lamdam Sonai gi manung chanbada laiba Dhamai gi khunja singna taramna okre Sonai Kendrada TMC gi mirep oikiba Dr. Maimom Santi Kumarna athoiba mithung oikiba thoram aduda instructor Bisanta Moirang Them Eastern Sonai Thangta Association gi President Deven Thokchom General Secretary Bishwajit Harongbam Kunjagi Ahal Babadhon Mani Singh na chingba miyoi singna Simada Kutol Pot Piduna Taramna Okhi Mapa Bung Laikhitrabi Mahaki Akhang Kanbi Thauna Lingzel Buthagat Pa Phongdoklatuna Mahaki Tungi Punsida Hena Mai Pakpa Oirasanu Haina Phongdoknakhi Dr. Maimom Santi Kumarna Simada Lupa Lising Ama Piduna Pungning Thagot Pikhi Ngasi aikoi Dhamai gi khunggangi Saknairaba miyoi kayana pullaga Paigi Ichan Sima si gold medal Laurakpani National Thangta Championship 2021 Jammu Kashmir da sanaba sida Mahaku ikai khumnaba taram okpagi thoram sida Makhoina aihakusu saruk yaw haina takpirapadagi aihaksu saruk jajari egi laibok fabani ngasi Dhamai gi Shiv Shankar Mahadev ki sangre sida mayam punna mahaku ikai khumnaba uli Fi huktuna ado ehana haijening badi Sima asi khunggang asigi mairongi future dasu achawa games kaya da ma saruk jaduna samaj asigi Manipuri haiba kanglub asigi Assam gi Dhamai gi Sonai gi Kasar gi mairong oijasanu haiduna ina isorgi mafamda nijari ngasi pikliba angang asina karam haina mahagi achet pathajabaga loinana amadi thamoida magi apamba ashakta amaga loinana Magi yungi fibam shoklabasu fibam se yamna fabanate adubu ngasi Dhamai sidagi Mongolpur tana chattuna mana nongju nuksa khaidana tamgiba adugi mahayoina ngasi sanagi takamande purakpa ngambani mahakse hotnaba kanba nupi macha amani mahakse fidam ningai oiba nupi macha amani mahakna mai pakliba sumaina hawgolaiba naharon icha isen angang singda ihana haijani Malemgi apunba Meitei Lining Loop Maru Sanglen Joragul Sonai Kasar Lubasigi Thomi Sinpangloi Singna Sinlangduna 28 Suba National Thangta Championship da gold medal laurakhiba Pari Lengak Pakhuman amasung silver medal laurakhibi Lamabam Surmila Chanu loinana makhoibu takpi tambikhiba oja Thauba Moirangbu Lubasina machu teret ki lengjan fi amadi angamba selgi mateng piduna harau tayamna okpaki thoromama ngarang pangthokre Thauramda Lupki President Thokchom Ibungo Secretary Laisram Biren Advisor Yurembam Gulapina Thagat Wahai Phongdokhi Lengak Pakhuman asi apokpa laikhidraba Khetrimem Bir Kumar amadi apokpi Bemni gi machanupani Joragul Khulenasi gi oina mahakna National Thakta Sanabada ahanba oina gold medal laurakpani haina Lubasigi President na thadorokpa cherolamada hairi Jammuda pangthokiba 28 suba National Thangta Championship da gold medal laurakraba Hizam Angel amadi saruk yakhiba thodam paringan babu Masagi Khunggang Binakandi Part 1 da United Youth Club ki Narol Singh Marimata amadi Khunja Singna Lengyan Fi amadi Laipareng Khudol Tamduna Taramna Okre Bell Party ka lunana Yaifa Kongchat Chatkre Panbayai Hizam Angel amasung thodam paringan ba Lakhipur Thangta Association gi sanaroi singni Binakani Part 1 dagi koi gicha ani asina national game gi damakta Thangta gi damakta Kashmir da koi gi game asi jaul buta koi ngang ani asina ngang asina koi gi jamgi Angel koi gi nusi jara bainau Wasuk Kumar gi macani pani mahakna gold medal laujarai
aduga koi nungsiraba koi isa asina pari thodam koi thodam somendro gi chani pani mahaksu koi gi national game asida saruk jaroi adu lai bak thibadagi bak prize phodi loba ngamaktre adu matung da logani aisu asa tawi ngasi asu mangang sing ase matang matang koi binakan asida pokpa taragadi koi khungi asi mai pak pasuma propangang sing ase koi masi jok ma thautai I hidam rajen pan meti convention ke founder general secretary Manipur da haying called Kasar Lakhipur ki Bibir Gram Durga Mandopta RK Promodini na bipam mapu oiduna amasung MPF Lakhipur Masagi member Ningombam Ranjit amadi Thongnauzam Tonsing na Mithunglen oibiduna mipam ama ngarang pangthokre miphamda Manipuri Samas ki chawkhat khongthang ki hiram amasung Manipuri People's Front Assam na changsilakpa khongthang singda punna amadi amaga mateng pangnaduna chatminasi haibagi wafam phongdonglaki amasung maira paibinasu angama mateng pangani haibagi phirep sulauki haire mifamda CH Sanahanbi LBB RK Omolasana H Nomita L Josna na chingba miyoisingna mamal leiraba wafam kaya thambiki Manipuri Short Story Society India na sinduna Jiribam gi Multi Utility Complex Auditorium da numindini chubna chathakiba Kunipan Subaleba ki oiba wari macha pabagi thauram ngarang loisinkhre Lupki Vice President Khetri Mayim Subadani na mifam mapu Professor Ngangom Basanta Kumar amadi Professor G Narahari Sarmana Mithunglen oina tais tapamki Miyoi kuntrani pana wari macha pathoki Thaurongi makha chatharakpo oina nungthilda aphongba mifam pangthoki Lupki General Secretary Khaidem Kantana Lup asigi chahigi paudam thamkhibaga loinana chahigi chaka chading Lup ki treasurer Thokchom Nalini Kumar na pikhi Matungda NG Akasini bu returning officer khanduna Lubasigi Miko Kuntramathuna Saba executive body ama semki president oina Hojaidagi Laisung Gulab Singh working president oina Baskandidagi Kaisam Vidyapati Singh general secretary oina Jiribamdagi TH Sarat Kumar Singh amadi treasurer oina Hojaidagi Thangjam Chauren Singh bukhanki chahi ahumgi term pugadaba Mihut Singh asina Mathang chahigi December thada Bangladesh ta chahigi mifam pangthokpa haina warep sulauki haina pawasina makhatari Jiribam Table Tennis Association JTTA gi mifamama association ki president L Ranjit Kumar Singh na chair laudunang arang nongmaijing nimita pangthokre mifama sida kupna khanaraba matungda mathang chahi January gi tang 13 tagi hauduna numit 15 ni oiba nupa macha amadi nupi macha singgi free table tennis training ama pangthokpa haina warep lauki loinana Known Association asigi Vice President Phamda Dr. TH Somarendra Singh Joint Secretary oina N Robindra Singh A Rajiv Mitei Assistant Organization Secretary da L Fazilem Bichanu Member oina NG Menoka Devi amadi Auditor oina Rajkumar Roman Sanabu Anoba Executive Body asida hapchenki matungda President na thagatwai piduna mifam loisinki Manipuri khunai na masagi Sanskriti nat ngaktuna chatliba si thagat ningai ni haina Tripura gi Deputy CM Jisnu Dev Burman haikre Dhaka bari mitei khunai na mahakpu taram na okpagi thoromda wafam asi mahakna phongdoladuna Deputy CM na haiki mamangai gi matamda takhen ningthauga Manipuri singa leinaramba mari ngasisu adumak leiri mahakna sabka saath sabka vikas sabka vishwas mantra sida leingakna thabak chathari haiki Deputy CM na thabak tagi patharaba khunai gi ahallaman social activist cultural activist amadi khunai gi phamnai ba ahal kuntra humdai romda kudol pot piduna ikai khomna botki aroibeda pung cholom amasu utki Assam dangara miyo yangkai humdogi masada COVID positive oiba thengnakre positive oibagi chang chada 0.5 oiri Assam dangarang laichada sina miyo ama laikhidabaga loinana laikhidabagi apunma masing lising taruk chamaga yangkai taruk sukre Manipur gi aksel loisingna thokpa paw matungina miyo 38 ki masada ngarang COVID-19 positive oiba thengnakre laichada sina ngarang miyo ama laikhidabaga loinana laikhidabagi apunma masing lising ani ga subna ama sukre
अरोइबदा मरुइबा पाव अमुखन्ना जम्मूदा पांथोकिबा कुंतरेट सुबा नेशनल थांगता चैंपियनशिप दा सरुक यारुबा आसाम की थांगता सानारोइसिंगबु हराउ तयाम नौकपगी थोरम पांथोकनख्रे मणिपुरी शॉर्ट स्टोरी सोसाइटी इंडिया ना सिंधुना जिरीबाम दा पांथोकिबा लेबा के ओइबा वारी मचा की थोरम ngarang लोइसिनख्रे जिरीबाम टेबल टेनिस एसोसिएशन ना नुपा मचा मसुंग नुपी मचा सिंगदा फ्री ट्रेनिंग पिगदौरी त्रिपुरा की डेप्यूटी सीएम बु ढाकाबारी की मीते खुनाई ना तराम नौकपगी थोरम मा पांथोकरे अमसुंग आसाम दा मियो यांखै हुमदु की मसादा कोविड के अनोबा केस थेंगनख्रे पॉजिटिव ओइबगी चांग चादा 0.5 ओइरी लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकचबा ngasi gi oinadi matang asida loijare।